English Singaniga Kungataruki April Amadagi Mikok Thiba Haunanaba Registrar General of India Mrityunjay Kumar Narayana Tokiba Notice Samana Laibak Asigi State and Union Territory Singer Instruction Pikre Haibawapam Asida Social Work Kilamda International Award English Singaniga Kungamari Pirakraba Social Worker Sanjoy Ahantemna Mahaki Lanai Oibawafam Kara Laibak Miamda Madi Mari Lainaba Authority Singa Thamlakli Mahak Nathadorakpa video release Samada Manipurasi Ama hotnabada awaba oiba yamna complex oiba issue problem mayam amagi mathakta amana nallaga leiriba state amani apunbagi saktam amadi ngamkhaida chawna singna dun leiriba lamdamni apunba Manipur idea of Manipur da punna hingminabagi apamba mangsilaktuna tokai ba magi oiba tongan Taning bagi wakalonda hena pamnarakpagi awaba mayok na riba lamdamni Kuki Jo Singna Kuki Land Union Territory tanduna lamdam masida hawkiba chahi English singaniga kunga humdoi May humdagi lamdam masigi yellow fruit sing maruaina Maitai community da landaduna pikliba angang yauna maheroi sing nupi sing fauba yauna maralai zadaba miyoi chaniga humpugi matakta minung shilaitana hatok biduna tam thiba terrorism ki thabak chathaduna ngasi fauba Wathok Lanthok Asi Lotion Bangamdana Lady, Manipur Yapun Bagi Saktam da Amukana Singna Rakpangamdana ba, Manipur Butek, the Kaidana Tambangamnaba, Indian Constitution ge Safeguard and Protection Fangnaba, Constitution ge Article 3 Semtoktaba Yadaba, Aikogi Myamna, Silent Majority, Population Political Awareness, Mamutan Labor Watpa, Miret Mikal da Kanabu Mihut Oina Kangadage Haibasida, Luna Kanba, Serious Oiba Watpa, Masina, Lamda Mamadi Kunaya Sida Piriva Chaiteng, Yumthang Nariba, Myanmar Amadi Bangladesh Take Kangwon Kaina Changsen Kraba, Illegal Immigrant Ki Wathok Hiram Masida, Bharat Laingak na Pukning Changbi Daba, India, Myanmar International Boundary Fencing Tobidaba, Changsen Kriba, Yamnaba Illegal Immigrant Mayam Singadu, Ningtina, Masak Kanghonanaba, Honakidaba, Detention Center Singda, Tamhodaba, Chaba, Missing Data Record, Tauhodaba Amadi, Anoba Yum Ama Sagatuna, Kun Village, Lisingama, Rom Hen Kalakpa, Manipur Langaki Cabinet, Subcommittee na, Tengarakibadagi, Wathok, Delimitation Taunaba, Bharat Sarkar na Tabak Haurakpa, Unnatural Population Growth Ama Yumpam Oiraga, Delimitation Taukragadi, Masina Indigenous Furup Singda, Pirakadaba, Rasniti Awaba Chaiteng Amasung Wathok Oikraba, Hausek Forward Chumtok Pangamdana Laikraba, English Singaniga Supna, Amamadi English Sing Anika Tarama Twigi, Census Data Sinachingba, Awabagi Masak Wedaba Wathok Mayam Sigi Matakta, Ngasina Amuk English Singaniga Kungataruk, April Amadagi Haugani, Hairakliba, Yumkok Tinabagi Bharat, Sarkana Paikalakliba Tauranga Sida, Mipaiwa Poki, Hausek Lamdamasida, Kanglon Kaina, Masing Kangdana Changsindana Laikraba, Illegal Immigrants Singasi, Khandoktana. Magi maramda halan kiba natraga detention center singda mayek seng na lehanduna makoy bumapung fana khandok tringaida kamdouna yumkok thiba gi thabak yum masing thiba khun masing thiba gi thabak taugadouribano haina sanjoy ahantemna makhatana hanglakli karigomba kanglon kaina changsin kreba wathok oiriba illegal immigrants singi yamnaba population singamade unrecognized village singsu house listing operation housing census ke thabakta yausinan kiba tarabadi wathok oidun leidiba illegal immigrant mayamasi india gi bona fide citizen ni haina claim torakani masina khunaya sina tungda amadi tungi miro na hauzik mayok nariba awaba sidagi saruk kaya henba awaba kaya mayok na haurakani haina sanjoy hantemna nungnang bofongdorakli hauzik lamda masida Hiram asida Mamutan Nainaba Madi Cheksin Tarang Lokat Honaba Miam Gilengak Popular Government Amasu Lingbangamdri Aikoi Canada Wakatkani Hauzik Paliba PR Government Asina Hiram asida Karishun Luna Kandbiroi Pukning Changbiroi Maramasina Matam Lighting Aida Lamda Masigi Akangai Singna Hiram asida Pukning Changbidana Lamda Masida Gimitop Illegal Immigrants Sing Masak Kangdok Nabatabak Tuna Paikat and Abahona View Amade Miam Gimihut Sing Maruina BJP Amade ruling MLA Sing Political Party Sing Amasung CSO Sing Pumnamaki Pukning Ching Silakli. Unlawful among the infiltrate our crab, influx our crab population. I am saying, see, young Makoisi yumkok thiba the auction with Taragadi, Makoisia, Baraki, bona fide citizen, and money had a claim to Orkani, Maramasina, Landamasi Akanga hissing, losing Mayam Hiramasida, Yam seriously, I call meeting Tambam Toi, Wakal the Tambam Toi, Masigi, Janaba Tabakam Toi, political party, Tongan, but differences, Mayam Singadu, Tadok Nare Harkan, I call them the Masigi, Tangai Sinatungi, Mirogi the Mukta,
kunai sigidamokta illegal immigrant mayam sing ase khandu ba matungda census ki yumkok TV ki thaba ase hawandragadi akhoi tungda mayong na bangam da problem mayam ama ojing mayong na sigi matakta kaya ama problem kaya ama issue kaya ama awa kaya ama mayong na rakani. This is the main issues to be discussed. Mayam punamak sida uning changpham thoi akhang hising laibaki akhang hai mayam punamak ki uning jinsinjari. Thank you.